Cengumne si aku keno si cengumgi kahna si siya ko LBI ko Impal East Park si koi hojik koi cengum tharaga koi cengum je hojik si chong khalai je si chong khalai ba asi cherang ji side ne ba chong khalai je adu ai si training si am pa me ma adu yaw kai no Medang tengah biu. Madam, koi gisi cengum siya, sige proses tau bagi mo kita tang biu ba. Kamay hai do. Oda medang giming biu hana. Lamga. LBI Impal East Porampat ki lakhiton mushroom ki koi taujari aduga masai sida variety yam yami. Kari obiri ki ba. Koi che master trainer instructor oina laijabani. aduga akhui ki mushroom si akhui na product yam puthok chai puthoi ba product si summer gi su winter gi su loi mak chuna ba puthok chai Impal East Porampat ki LBI livelihood business incubator haibani sigi asambi da akhui na LBI haijare ko ado manipur da district mapan gi thadarak bada Impal East DIC Porampat da lairiba LBI sikatang hingaga lairibani hojik si akhui si Sentang tada bira aga sentren dagi taujagi bani aduga hojik sina mo kaimta kana ba phangdra bitarak tre ba akoi chi pirak ta bachi lak manga ama thadara khare ko thadari ba lak manga chi phangdana dum lai khare adagi hojik sia mo 2017 18 gi oina akoi lakun thadarak pani lakun che thadi thadare hai aduga yodi yoraktri marakta thatlaga pallaga laire si amta khara thuna pira agadi akhoi hena thabak tawbang amjagani sigi thabak khutau china akhoi di mushroom tang thabada ko hingba ngammi cha isu thakpa ngammi aba ado medam ko sigi charu sia sisna si kamaina planning am di tawrangani dana ko tawi planning to si akhoi na charu se akoi loi lauchali bani basi haji lairi bani akoi asida kitang chapiu na lairi ba charu sina akoi na akoi gi masai siga akoi mi nipal lai jai nipal lai basi masatena ngaktani ade training lau jai akoi na tham da training anirak lau hai bani training si anirak lau basi akoi na haji baudai mai pak na tauri akoi na certificate pi jai piriba certificate sina akoi na any bank da loan apply to bada season ba ya ba maru oina PMGP gi loan da season ba ya ba certificate ni piri si sumai to bani akoi si ado anau yawning hai taragadi anau yawning hai taraga na siga ko noina ne grouping semaga su ko to ba ya grouping semaga mi 10 na 15 na aduga akoi gi bank dagi thadarakpa loan jibo ba akoina adum puraga tawbiba yai ba adumaina kana ba mayam leibani ado akoi haji tha khudingi amuk anira ahumlak law haibani adu bo akoina tha khudingi di training ji leptana lawri jisu tawri adu form ju thari anoba amuk kawbagi ado akoi sina sing se sigi khara ko bi habi laning basing akoi gi mushroom bu chakhan anaba tawning ba dagi akoina lanai gi oina tawge haraga su ko sidi hingba ya lambi ni tawning ba kaya leraga su akoi gi Impal East Porampat DIC gi complex manung da laiba akoi gi LBI hariba sida training adum tawjari ba siga lakpiu hena haidi chakhan anaba tawge haraga su akoi LBI ga tawraga kaino akoi gi scheme se adum lauda ba yai lakun kuntha adum laudaraga akoi na grouping semaga thabang mayam tawraga akoi chakhot mina ba yai sigi lambi bauda lai koi siga loinma welcome ne ko welcome ne ado koi mushroom ji kg da kya on gi hujik cha kg da bazaar da di ko adum hayoge bazaar da di kg da akoi gi chani kunthra do mai adum loi yon mani adu bu akoi sigi wholesale chamaga humpu yankhai sumaina thajai akoi gi di adu kaya muti bu thopa ngami madam sa akoi si puthokpasi akoina thariba posigi matung ile ko akoi di leptana dum puthokabani nomada kilo 30 kun dumaina de adum hechei
maru sina kamai maru si akoina sajabani akoina sajabani sariba maru si akoina migi piba ngamde demand jambani na migi piba uda ngamde ba akoigi thajabaga migi piba gada akoina chukletana thabaksi ko training kauriba mi singji su haji akoina training do ta bane ba maru sabagi michin chijana bagi koi siga liminar haiti akoigi mina uba da cancer form tauba michelama yauri sisiga akoina mother semba media semba loimak akoina subculture semba koi siga loimak thambigani aduna akoigi charu athaba package sibauda akoina thaiba thaduk chayeba asemi order adom leiribani akoigi PMGP gi masum thaba trade laidana aduga akoina si supply tauba hai tare adom leptana laure si masu thammi hoi mem thaga sari hek thagi badagi na salakpagi timing sibauda tha